ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯁꯨ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯅꯨꯄꯥꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯥꯒꯤ ꯏꯃꯥꯁꯦ ꯂꯩꯈꯤꯗꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯃꯃꯥꯁꯤꯅ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯤ ꯃꯥꯒꯤꯗꯃꯛꯇ ꯀꯣ ꯏꯆꯥꯁꯤꯕꯨ ꯊꯕꯛꯁꯤꯃ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯋꯥꯖꯕꯗꯣ ꯑꯩ ꯊꯕꯛꯀ ꯐꯪꯉꯀꯥꯟꯗ ꯑꯗꯒꯤ ꯂꯨꯍꯣꯡꯗꯣꯔꯦꯀꯣ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯄꯥꯎꯒ ꯐꯥꯎꯅꯗꯅ ꯈꯣꯠꯇꯅ ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯁꯦꯟꯒꯁꯦ ꯈꯪꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯂꯩꯈꯤꯗꯕꯅꯤ ꯑꯗꯩ ꯅꯥꯕꯅꯦꯅ ꯍꯥꯏꯔꯁꯨ ꯊꯈꯥꯏꯃꯨꯛ ꯀꯩꯃꯨꯛꯀ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯅ ꯈꯣꯠꯇꯅ ꯅꯥꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯏꯃꯥ ꯅꯪ ꯏꯁꯤꯡ ꯈꯨꯌꯥꯝꯇ ꯑꯣꯏꯔꯁꯨꯏꯜꯍꯧꯒꯗꯕꯗꯣ ꯃꯈꯣꯡꯗ ꯄꯥꯏꯔꯁꯨ ꯁꯦꯕꯥ ꯇꯧꯍꯧꯒꯗꯕꯗꯣ ꯁꯨꯛꯅꯪ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯅꯥꯕ ꯑꯃ ꯐꯠ ꯂꯥꯎ ꯍꯧꯔꯛꯑꯒ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯈꯤꯗꯕ ꯁꯤꯅꯁꯨ ꯅꯨꯄꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯛꯄ ꯊꯃꯣꯏꯗ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯃꯃꯥꯒꯤ ꯑꯍꯣꯕꯁꯦ ꯐꯖꯅ ꯈꯪꯉꯛꯑꯦꯀꯣ ꯃꯄꯥꯒ ꯃꯥꯒꯗꯤ ꯋꯥ ꯀꯌా ꯉꯥꯡꯅꯗꯦ ꯀꯣꯏꯁꯨ ꯀꯣꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯂꯩꯇꯕꯗꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝꯕꯨ ꯑꯣꯏꯔꯣ ꯃꯉꯣꯟda ꯇꯠꯇꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯇꯧꯔꯝꯕꯗꯣꯀꯣ ꯆꯩꯕꯗꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯒ ꯁꯥꯎꯗꯅꯒ ꯈꯨꯝꯕꯗꯣ ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯈꯣꯠꯄ꯭ꯔꯣ ꯄꯥꯡ ꯉꯥꯡꯉꯤ ꯈꯣꯠꯂꯤꯅ ꯑꯗꯩ ꯃꯃꯥꯡꯉꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯇꯥꯏꯃꯤꯡꯗꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯦ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯒꯁꯨ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯥꯅ ꯐꯣꯟ ꯄꯥꯏꯕꯤꯒꯨꯝ ꯄꯥꯏꯕꯤꯗꯒꯨꯝ ꯃꯃꯥꯅ ꯉꯥꯡꯕꯁꯤꯗ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯀꯥꯏꯃꯥꯏ ꯈꯨꯝꯕꯤꯕ ꯑꯗꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯃꯥꯅꯗꯤ ꯃꯃꯥꯟꯅꯕ ꯀꯩꯀꯥꯒ ꯆꯥꯗꯅ ꯊꯛꯇꯅꯀꯣ ꯑꯁꯨꯝ ꯄꯥꯈꯪꯅꯤꯅ ꯉꯥꯎꯖꯕꯗꯣ ꯑꯗꯩ ꯃꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯀꯣꯏꯉꯥꯎ ꯉꯥꯎꯔꯒ ꯆꯠꯀꯅꯨ ꯅꯁꯥꯒꯤ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏ ꯌꯥꯝ ꯉꯥꯡꯕꯗ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯝꯒ ꯈꯨꯝꯕꯗꯣꯀꯣ ꯍꯥꯏꯗꯤ ꯃꯃꯥꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯏꯃꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯁꯦ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ ꯀꯥꯏꯅꯒ ꯀꯣꯟꯅ ꯈꯪꯉꯛꯄꯗꯣꯀꯣ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯃꯄꯥꯒ ꯃꯥꯒꯁꯨ खरा अदुम कोइनाबनिनको मपाना करी तौरी हाबसे मा थिजलुदे खंगदे दे मपाना सुमाना करी तौरी खोली का हाबसे इंगांग गांगना देबगो बानी से इमुंग अमतत लेमिनारसु मचे नुपी सु मयुम पानखिबा अदे मचे सु मयुम पानखिबा माना दुम केनी अंगांग मसा सादना दुम चहिदी याम सलापोने अंगांग मसा सादना दुम लेहोबदो को अदे थबक सु गायबगा मासे लेबने मपागी कासिना मखादा ओय को लाइन दो कासिदा ओय बने दे माई कासिना मथकी रूम से सिदा ओयबा अदे मपाना कई तौ हाइबसि मसुकं खंगद्रे को अदा कमाई तौगेदा मोय मुसे नुपी मदि फजना वाटपनि न मोय मुसे हेल्पर अमा थम्मे हेल्पर से मौनी को हाइदि मौसे यम का हेन मौ हादि ओइद्रे इमुंग अमदा अयु नुंगदांग प्रा होल तौरगा लेबे याबे हेल्पर दि पामबने नुपादा फंगदप को दे नुपी थमगे सु नुपा ngakta लेबे इमुंगदा नुपी हेल्पर थम्बसे बिगि मिएंगदा फजरोइदा हाइबसु थमदबा अदुन अफ डाउन चटपा हेल्पर से थम्बनी अदा नुंगदांगी साक्सिमदि हौजिकी नुपासिना थोंगे मपाना थोंबसु यावे अयुक्कीदि हेल्परसिना थोंबी ब्रेकफास्ट नंगागना नंगे नंद्रगना नंद्रेको नंद्रगना मोय दुम होनबसु यावी हेल्पर सिगी अयामा मथौसे मोय मुंगसिदा खोय फौ तकपगुंबा अदगी चेंगबा मिलदा खपतोरगदि खपतोरे खपा फरकतागना माय खपीबा पिजु पिजामबा दे मोय युंगी करिक्रा मकुप मताइदो लोइना लोइसनबीबा दे एंसांग ना पिसेबीबा दे इंकोल मते अमा लैदो अदु हे कोइबीबा अदुमाइना तौरगा मोयसे लैबनी नुपासिगी मचेसिन हाय नंगसु युम पानबा तौरसी दे हाइसु हाइनै नुपासिगा नुसिनरिबा नुपीसे मोदि फैमिली मसेनसु खंगनबनिना ममागी कुमोन ओलकपा चही हाय ताइ फिरोइ लोरकांदा लुहोंगसे ना हाइनेबको मचेनसु हाय होंगसे बाबासिना मु कमाइन तौबा नंगी को नंगा लुहोंगदौरिबा नुपीदो फत्ते अदु अदागी वा नत्ते हौजिक मतमगी चनबी ओइना माना पामिसिगा बाबाना पामिसिगा खर खेनबा तारगदि नंगसु यानबा दुम लेमिनो बाबाजे मबुने नुसी हंगनु तसेना बाबागा नंगा काइनबसु आई पामदे नंगसु नुपाना थंदनी नुपानी सुबनते यादा यारोइदबो हेक ओइरगा न बाबागे सु मागा चानजबा लुमियाइ चलबि लाइबक थीरबिको मचा याउजद्रबि अमगा थिबिरगा होंबीब्रा कइनो तौतारे बाबासे काइ फागी ओइ कइ हे मचेसिना हाइजे को ले नुपासने अस काइन देदा वा थिवरम कराइ देनो ममो नुपीला अति नुंगाइ थमदोइनी अइ नुपीदुनगा बाबादा मपुय नुसीबा वागा हारदि दम दम फुदा सेथगदमनि सिन मचेनसु लंगले इस नंग नुपीना दम ngamgradaba nangbu hostagi koinaba
ꯍꯥꯏꯗꯤ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝ ꯁꯤꯗꯐꯥꯎꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗ ꯍꯨꯠ ꯍꯨꯠ ꯆꯦꯟꯕ ꯅꯪꯅ ꯊꯥꯖꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯐꯥꯒꯤꯒ ꯇꯧꯅꯩ ꯑꯗꯣ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤꯒ ꯁꯥꯟꯅꯖꯕꯀꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯃꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁ ꯃꯄꯥꯁꯤ ꯁꯣꯝꯅꯥꯀꯟꯗ ꯅꯨꯄꯤꯁꯦ ꯀꯣꯏꯔꯤꯕꯖꯥ ꯑꯣꯏꯔꯦ ꯃꯧ ꯅꯍꯥꯅꯤ ꯃꯧ ꯅꯍꯥꯁꯤꯗ ꯃꯥꯗꯤ ꯈꯪꯗꯦ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯀꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯁꯤꯁꯨ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦ ꯃꯤꯅꯒ ꯋꯥꯔꯤ ꯇꯧꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯅ ꯋꯥꯔꯤ ꯇꯧꯔꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯊꯥꯗꯕ ꯄꯩꯁꯥꯁꯦ ꯐꯖꯅ ꯊꯥꯗꯔꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯂꯨꯍꯣꯡꯕ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯁꯪꯒꯥꯕ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯑꯉꯥꯡ ꯗ꯭ꯔꯥꯏꯚꯔꯒꯤ ꯇꯥꯏꯞꯇ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯒꯤ ꯇꯥꯏꯞꯇ ꯏꯍꯥꯟ ꯍꯦꯛ ꯍꯟꯅꯨꯒꯩ ꯃꯥꯁꯦ ꯑꯗꯨꯝ ꯊꯤꯜꯂꯕꯖꯥꯠꯅꯦꯕ ꯀꯣꯏꯆꯠ ꯆꯠꯂꯕꯖꯥꯠꯅꯦꯕ ꯑꯗꯨꯗ ꯑꯗꯨ ꯂꯧꯔꯨꯁꯤ ꯄꯣꯠꯂꯝ ꯂꯧꯔꯨꯁꯤ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯄꯨꯔꯥ ꯑꯗꯨꯝ ꯗ꯭ꯔꯥꯏꯚꯔ ꯑꯣꯏ ꯂꯩꯔꯕ ꯑꯗ ꯈꯟꯈꯤ ꯅꯨꯄꯥꯗꯨꯅ ꯃꯇꯝꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯕꯥꯅ ꯁꯤꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯁꯨ ꯍꯥꯏꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩ ꯐꯠ ꯆꯠꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯐꯠ ꯍꯜꯂꯛꯀꯅꯤ ꯑꯗꯩ ꯍꯜꯂꯛꯇꯧ ꯃꯥꯜꯂꯒꯁꯨ ꯍꯦꯛ ꯍꯜꯂꯛꯇ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯀꯣ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛ ꯊꯣꯡ ꯇꯟꯗꯅꯕꯨ ꯆꯠꯂꯤꯔ ꯀꯔꯤꯅோ ꯑꯗꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯃ ꯊꯣꯡꯉꯅꯤ ꯆꯥꯛꯁꯦ ꯆꯥꯔꯣꯏ ꯍꯥꯏꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯦꯟꯁꯥꯡꯗꯣ ꯊꯣꯡꯉꯨ ꯀꯥꯏ ꯑꯆꯝꯕ ꯑꯦꯟꯁꯥꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯍꯦꯟꯖꯥꯡꯗꯣ ꯑꯆꯝꯕ ꯍꯦꯟꯖꯥꯡꯗꯣ ꯊꯣꯡꯉꯨ ꯀꯥꯏ ꯐꯖꯅ ꯍꯦꯜꯄꯔꯁꯤꯅ ꯊꯣꯡꯖꯔꯅꯤ ꯆꯥꯗꯕꯤꯗ ꯒꯥꯔꯤ ꯊꯧꯗꯣꯛ ꯍꯦꯛ ꯆꯠꯈꯤꯕ ꯍꯜꯂ ꯆꯥꯔꯒꯦ ꯍꯥꯏꯕ ꯍꯜꯂꯒꯁꯨ ꯆꯖꯤꯛꯇꯨꯗꯤ ꯀꯅꯥꯅ ꯆꯥꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯆꯥꯗꯕꯁꯦ ꯈꯔ ꯇꯧꯋꯤ ꯑꯗꯩ ꯐꯣꯟ ꯋꯥꯔꯤꯁꯨ ꯑꯔꯣꯏꯕꯤ ꯁꯨꯠꯇ ꯁꯥꯟꯅꯔꯕꯖꯥꯠꯅꯤ ꯑꯗꯩ ꯀꯥꯁꯤꯅ ꯃꯄꯥꯒꯤ ꯀꯥꯁꯤꯅ ꯂꯥꯏꯌꯦꯟꯗꯧꯒꯤ ꯀꯥ ꯃꯈꯥꯗ ꯑꯣꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯥꯁꯤꯅ ꯃꯊꯛꯇ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯀꯔꯤ ꯇꯧꯏ ꯈꯣꯠꯂꯤꯁꯦ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯁꯦ ꯅꯤꯡꯐꯨ ꯁꯨꯝ ꯇꯥꯟꯅꯔꯛꯑꯦ ꯑꯁꯨꯝ ꯃꯌꯨꯝꯗ ꯂꯥꯛꯄ ꯈꯣꯠꯄꯗ ꯅꯣꯏ ꯕꯥꯗꯤ ꯍꯟꯗꯛꯇꯤ ꯅꯃꯥꯇꯣꯟ ꯄꯨꯁꯜꯂꯛꯇꯧ ꯃꯥꯜꯂꯤ ꯈꯣꯠꯂꯤ ꯅꯥꯀꯣꯏꯅꯅ ꯍꯦꯛ ꯍꯥꯏꯕ ꯊꯥꯡꯉꯩꯁꯤꯡꯅ ꯍꯦꯛ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯍꯪꯉꯨꯔꯒꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕ ꯑꯗꯩ ꯃꯥ ꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯣꯀꯣ ꯑꯗꯩ ꯃꯆꯦꯁꯤꯅꯁꯨ ꯁꯨꯝ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯥꯒꯤꯗꯤ ꯃꯚꯥꯏ ꯇꯥꯔꯦ ꯅꯨꯄꯥꯁꯤꯒꯤ ꯃꯚꯥꯏꯁꯤꯅ ꯂꯝꯕꯤ ꯆꯠꯄꯗ ꯀꯅꯥꯅꯣꯝ ꯍꯥꯞꯄꯒ ꯆꯠꯈꯤ ꯈꯣꯠꯈꯤ ꯍꯥꯏ ꯑꯗꯩ ꯃꯆꯦꯅꯁꯨ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯏꯅꯝꯃ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯕꯥꯗꯣ ꯉꯁꯤ ꯀꯔꯥꯏ ꯆꯠꯂꯤ ꯈꯣꯠꯂꯤꯅ ꯃꯆꯦꯁꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯃꯆꯦꯁꯤꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯈꯔ ꯅꯛꯑꯦꯕꯀꯣ ꯃꯣꯏ ꯂꯝꯁꯤꯒ ꯍꯣꯏ ꯂꯝꯁꯦ ꯈꯔ ꯅꯛꯅꯕ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯥꯗꯣ ꯀꯥꯏ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯈꯪꯗꯦ ꯈꯣꯠꯇꯦ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯁꯛꯈꯤ ꯍꯥꯏ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯗꯦ ꯅꯕꯥꯏꯅ ꯇꯝꯃꯦ ꯑꯩ ꯏꯀꯥꯏꯖꯕꯅ ꯁꯤꯒꯦ ꯇꯧꯏ ꯏꯕꯨꯡꯉꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯏꯅꯝꯃꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯕꯅꯤ ꯃꯃꯥꯡꯗꯒ ꯇꯣꯡꯉ ꯆꯠꯂꯤ ꯃꯁꯝꯗꯨ ꯀ꯭ꯂꯤꯞꯅꯒ ꯊꯦꯛꯀꯠꯂꯒ ꯐꯥꯏ ꯃꯁꯥꯏꯒ ꯊꯥꯗꯩ ꯍꯥꯏ ꯑꯗꯣ ꯑꯁ ꯀꯣꯏꯔꯤꯖꯥꯠꯂ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯔꯤ ꯃꯥ ꯈꯜꯂꯤꯁꯦ ꯈꯣꯠꯂꯤꯁꯦꯅ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯃꯄꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯗ ꯃꯣꯏꯅ ꯀꯜꯂꯛꯎꯕ ꯁꯥꯎꯅꯤꯡꯉꯨꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤ ꯀꯨꯃꯣꯟ ꯌꯧꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯩꯗꯨꯗ ꯃꯣꯏꯅ ꯍꯦꯛꯇ ꯏꯔꯥꯡꯒ ꯇꯧꯗꯅꯀꯣ ꯃꯣꯏ ꯍꯥꯏꯕꯗꯤ ꯃꯄꯥꯗꯨꯒ ꯑꯗꯩ ꯃꯧ ꯅꯍꯥꯗꯨꯒꯀꯣ ꯑꯃ ꯏꯔꯥꯡꯒ ꯇꯧꯕ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩ ꯍꯥꯏꯕ ꯋꯥꯅꯤ ꯐꯥꯒꯤꯗꯒꯤ ꯄꯨꯁꯜꯂꯛꯑꯦ ꯈꯜꯂꯣꯅꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯁꯜꯂꯒꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯦ ꯂꯩꯖꯔꯤꯕ ꯁꯝꯄꯇꯤꯗꯨ ꯈꯥꯏꯗꯣꯛꯅꯗꯕ ꯌꯥꯔꯣꯏ ꯑꯍꯟ ꯃꯆꯥ ꯑꯇꯣꯝꯕꯤ ꯃꯆꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯏꯀꯥꯏꯖꯕꯀꯣ ꯍꯥꯏ ꯃꯤ ꯃꯥꯡꯗ ꯏꯖꯠ ꯌꯥꯝ ꯇꯥꯕ ꯊꯕꯛꯇꯣ ꯑꯣꯏꯕ ꯑꯗꯩ ꯃꯣꯏ ꯃꯄꯥꯁꯤꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯒꯗꯤ ꯈꯔ ꯃꯐꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯕ ꯌꯥꯝ ꯍꯟꯅꯨꯔ ꯄꯣꯠꯅꯦꯕ ꯑꯍꯟ ꯑꯣꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯅꯥꯀꯣꯏꯅꯅ ꯈꯔꯒꯗꯤ ꯍꯥꯏꯔꯦ ꯃꯣꯏꯁꯦ ꯄꯥꯎꯁꯦ ꯃꯄꯥ ꯌꯧꯅꯕ ꯃꯄꯥ ꯃꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯇꯝꯕ ꯑꯗꯒꯤ ꯃꯆꯥꯁꯤꯡ ꯌꯧꯅꯕ ꯀꯣ ꯁꯨꯃꯥꯏꯅ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯃꯣꯏꯗ ꯃꯣꯏ ꯀꯀꯥ ꯍꯥꯏꯀꯣ ꯀꯀꯥꯁꯤꯅ ꯃꯄꯥꯗ ꯃꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕ ꯀꯣ ꯁꯨꯝ ꯇꯝꯃꯤ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯤ ꯀꯩꯁꯨ ꯐꯣꯡꯗꯣꯔꯛꯇꯦ ꯅꯆꯥꯁꯤꯡꯗꯣ ꯁꯨꯃꯥꯏꯅꯅꯦ ꯅꯪꯅ ꯃꯧ ꯅꯍꯥꯡꯒ ꯀꯣꯏ ꯆꯠꯃꯤꯟꯅꯕꯗꯣ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏ ꯑꯍꯜ ꯊꯪꯗ ꯑꯗꯩ ꯐꯤꯔꯣꯏꯁꯨ ꯌꯧꯗ꯭ꯔꯤ ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯀꯨꯏꯅ ꯆꯍꯤ 30 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯕ ꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯒ ꯅꯪꯅ ꯍꯦꯛꯇ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯒ ꯀꯣꯏꯕ ꯈꯣꯠꯄ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯅꯀꯣ ꯅꯪ ꯇꯧꯔꯤꯗꯨ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯅꯆꯥꯁꯤꯡꯅ ꯍꯥꯏꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯄꯥꯁꯦ ꯏꯈꯨꯝ ꯈꯨꯝꯗꯦꯀꯣ ꯏꯉꯥꯡ ꯉꯥꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯒ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯤ ꯁꯨꯝ ꯇꯣꯏꯁꯜꯂꯛꯄꯀꯣ ꯑꯗꯩ ꯆꯠꯃꯤꯟꯅꯗ꯭ꯔꯦꯅꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅ ꯍꯥꯏꯕ ꯄꯥꯎꯁꯦ ꯏꯇꯥ ꯇꯥꯟꯅꯗꯦ ꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯃꯆꯟ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯗꯤ ꯃꯆꯤꯡ ꯈꯔ ꯐꯠꯇꯦꯕꯀꯣ ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯅꯤꯅ ꯃꯆꯟ ꯅꯨꯄꯤꯁꯤꯅ ꯂꯥꯛꯑ ꯃꯄꯥꯁꯤ ꯂꯥꯟ ꯇꯧꯕꯖꯥꯠꯅꯤ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯟꯅꯨꯕ ꯀꯣ ꯁꯨꯝ ꯁꯦꯡꯅ ꯊꯨꯅꯧꯕꯒ ꯍꯥꯏꯔꯀꯣ ꯍꯟꯅꯨꯕ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯤ ꯃꯇꯝꯂꯣ ꯅꯪ ꯍꯦꯛ ꯅꯥꯔꯒ ꯁꯦꯕꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯃꯧꯅ ꯁꯦꯕा ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯒꯗꯕ ꯂꯩꯔꯦ ꯑꯗꯨ ꯌꯥꯝ ꯆꯣꯞꯄꯤꯗꯣ ꯀꯔꯤꯅꯣ ꯅꯪ ꯃꯆꯟꯅꯨꯄꯤꯁꯦ ꯉꯥꯡꯉꯣꯏꯁꯨ ꯈꯔ ꯈꯪꯗꯦꯕ ꯍꯟꯅꯨꯕ ꯅꯪꯅ ꯂꯋꯥꯏ ꯇꯥꯡ ꯅꯪꯅ ꯅꯨꯄꯤ ꯌꯥꯝ ꯆꯣꯞꯄꯤꯗꯣ ꯀꯩꯅꯣ ꯅꯪ ꯅꯨꯄꯤꯅꯤꯅ ꯈꯔ ꯑꯍꯟꯅꯤ ꯍꯥꯏꯌꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯍꯥꯏꯌꯨ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯕ ꯅꯪꯅ ꯅꯆꯥ ꯑꯃꯨꯛ ꯄꯣꯛꯀꯦ ꯍꯥꯏꯔꯣ ꯍꯟꯅꯨꯔꯀꯥꯟꯗꯨꯗ ꯅꯆꯥ ꯑꯃꯨꯛ ꯄꯣꯛꯅꯤꯡꯉꯤꯔꯣ ꯅꯪ ꯌꯥꯝ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁ
ekta machin thibana loirabako ngasagi machanupiduna ngangidu wa ngangbadane sengna jutcha daba mathong cha daba sengna ga akampet ki type ta ngangabani adu thamoida pelaktabdo mama duga chahi kuntra hena yum paminar abaduda nupa ma oina lena leithok yarabaduda tamong na duga phiro yodring da koiba cha kamo yamna mama gi pido sunu nusidabra ba adu ki damakta hagi machanupi sina yam saujaba haitare mama duna wazarami ba mayamdo mama mana wabase macha in loi khangini de nupi mana wabase nupi mana su hena khangini dana ko da ya pendana khotana chere me pas to menna lei ko ade phare jagi mai kusai ja gyan tarani sta gyan tadradi kho ba je kesu gyan taroina machi ga hoje nupa se ga haina raga leiringa sida pusalakpani mi heta numi se thenge ko nongalamdai gi pung ama makhai ani muk tare ada man thadi sanei ko ma se Kabaji pung tara ma thoi tara kan ja pa halakte buka ma kainu ni kabaji bo tawbagi di nupa se soi bako adi banan kai de lei ko ke na phone taw do su koinari ne na ko mapa ga ma ga se kauna ngangna dri ne na phone to hanjar sani da marai da haiding sagi ngang sei kho to bodo su mama na bangi sum pul le ni kholam ni ka pung ma thoi bo ta moi di pung tara ma thoi se ada dum lang bhai tar ne mi je yamna tumna khona tana tawdaba dukan dang kai loi thong hang dana khotana adum leibasida halakado mandana madi mathak sida thong do hang to maga mathak tumab jani da adagi masu film yeng tumam dum tumda graba laptop muthat do kaw khedum tumab jani dana made tum ka sida phone se tawre phone tawra pung ama makhai khad ani ta phatriba mal hai ko mi chap chari khangro je oirung phone je pakhala kan sida sai mapagi mama na bado kamai to do ni kho to is na pa ni pi puri khole hai bza ma swai lawe kaino hai ji ko ba pung ga tar ge wakhan je as thuk lawe hai ko thamoi hangoi bam su phawe hai taw nu hai ba thabak cha taw ba se ko yam nungai te hoji nu pa sen sai mama pa na taw nu hai ba thabak ta macha sing na taw ba se thamoi thuk lawa hangoi ba nungai ta ba se sumaina pharong gani ko mangon da phau gi ba ni si da phau gi ba se ama kamai to no kai de lei no kholi no kai hotel da ga thai pura sangsaram ne adama na machi da call tawe da machi se pairak te ham da de machan pi da mu call tawe machan pi se call ring chala ma da palang kak thale maching mata ji ga soidena sauni ngani angang je ma machi se call tawe de upai lei tabani na sai gi mobile dam tawre mobile to pai e ko machi di adum silent thamjalab jani macha jing na ga pai ba ga mobile ji wai adi mamit wari to ga makon phai to ga skidor gi nang ko chen da pa hello sini do machi haude ma pa helle ni ches mai do na khoba do na pi pore sini machi ji to en lei khaina hai ji bon pam da ji pam da ni do sai mau na do moi ni pi machi ni kra thikat pa jani thikat pa kana kra aphabi di oidrab jani hana mak nung dak nung khara leibi nu pi objani nupa je ta phadi sumbaga nupa je yauriba sana lupa se chabi nu pi objani da mayunga je amur anira ka paluraga marai bak thire ga halak natabi prak beragi nu pi oiba jane ba khoi ba je ko mai do no ai mi mang da ai shi bana phare ai kamai do no ai kamai do no hai ma je kap kre mobile je them batai phone ju tham de ai shininge na ma je mobile ke do gi pura hoji na naw pa je khan tam ni hoji long tho ya bra in tho ya bra kyan ta da ma ta da ju nang na ahan ni nang mai tawraga na naw nu pa dagi na naw nu pi do mantha sana ba thabak ni na mobile ji na phone tawre da mobile ji wa hai jam phajai ani mo da haibira ke puning loksing oina ba themjan bi ba do ko thaba oina pangthok ta ba dun amane de mobile na phare kam khalunu na che ga ai ga lai ji di noi gi damakta punsi di si ngak tani ma ju ma gi nungai na bani khalaga chakra bani hawgre kam kholo hai si bai thana mantha sai kamai to du khangde he nungai ba gai la ke sini ba potharo sini kamai pothado no sai nungai di tumure de mai no pi wang na ma je i ju i kai gum to de mas to om di khangde ma tum ba ju yadre pungai mu kai nungalam dai gi ko pung ahum khingak pa se ma se dum tum de phang da dum phamma ga le to om di khang da bi ma je ade ma gi nungsina jabin pi se call to he pi se pai e ko nga khinga kam pai ka ma khoba nu pi se le ade gi sai gi pi ma de ha kai hai bu no to ra bu ko mai tum ma le gi nu shi ba no phone to re ka do ja no pakhat na pa se ko da
ꯅꯨꯄꯤꯁꯦ ꯂꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯁ ꯈꯪꯗꯦ ꯏꯃꯥꯒꯤ ꯐꯤꯔꯣꯜꯁꯨ ꯌꯧꯗ꯭ꯔꯦ ꯑꯩ ꯇꯧꯕ ꯃꯃꯜ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯁ ꯂꯥꯛꯀꯅꯨꯗ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯨꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯁꯥꯏꯌꯦꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯉꯥꯡꯕꯤꯔꯅꯤ ꯑꯁ ꯂꯥꯛꯀꯅꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯗꯧꯁꯦ ꯑꯩ ꯎꯔꯦ ꯑꯩ ꯍꯦꯛ ꯐꯨꯜꯗ ꯊꯛꯑꯒꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯊꯤꯡꯕ ꯄꯤꯔꯛꯀꯅꯨ ꯑꯩ ꯐꯨꯜꯗ ꯊꯛꯑꯒꯅꯦ ꯑꯩ ꯏꯃꯥꯟꯅꯕꯗꯩ ꯀꯔꯥꯏꯅꯣ ꯑꯩ ꯂꯝꯍꯥꯡꯗ ꯑꯩ ꯇꯥꯔ ꯂꯩꯔꯨꯔꯅꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯀꯅꯨ ꯍꯤꯗꯥꯛ ꯊꯛꯑꯦꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯗꯤ ꯍꯤꯗꯥꯛ ꯊꯛꯅꯤꯡꯕꯒꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯍꯥꯏꯅꯔꯦ ꯑꯗꯩ ꯎꯆꯤꯟꯅꯥꯆꯤꯟ ꯅꯣꯡꯉꯥꯜꯂ ꯃꯥꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯕ꯭ꯔꯁ ꯇꯧꯅꯤꯕꯨ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯍꯥꯏꯗꯣꯛ ꯆꯠꯄ ꯈꯣꯠꯄꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯑꯃꯨꯛ ꯆꯠꯅꯈꯤꯗꯣꯏꯔꯣ ꯍꯥꯏꯗꯣꯛꯄꯅ ꯀꯅꯥꯅ ꯆꯠꯄ ꯑꯩ ꯈꯪꯗꯦꯗꯅ ꯇꯨꯃꯤꯟꯅ ꯄꯨꯔꯥ ꯂꯩꯁꯟꯈ꯭ꯔꯦ ꯍꯦꯜꯄꯔ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯃ ꯍꯥꯏ ꯏꯅꯦ ꯑꯩꯈꯣꯏꯕꯥꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯇꯧꯏ ꯈꯣꯠꯂꯦ ꯑꯁ ꯃꯅꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯃꯥꯅ ꯀꯣꯏꯅꯔꯤꯗꯣ ꯆꯨꯝꯅ ꯁꯨꯝ ꯑꯍꯜ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯃꯇꯝ ꯂꯦꯜꯂꯤꯕꯣꯏ ꯅꯤꯡꯉꯤ ꯃꯥꯗꯤ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ ꯏꯅꯦ ꯅꯪ ꯈꯪꯕ꯭ꯔꯥꯁꯤꯅꯤ ꯍꯦꯜꯄꯔꯗ ꯑꯁ ꯐꯣꯟ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕꯅꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯔꯅꯨ ꯄꯩꯁꯥ ꯀꯥꯞꯄꯛꯎꯒ ꯑꯗꯨ ꯆꯠꯁꯤ ꯑꯗꯥ ꯆꯠꯁꯤꯒ ꯉꯁꯥꯏꯒꯤ ꯐꯣꯟ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕ ꯃꯥꯁꯨ ꯊꯕꯛ ꯇꯧꯅ ꯁꯨꯝ ꯇꯥꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯣꯏꯗ ꯊꯕꯛ ꯁꯨ ꯂꯩꯕꯅꯤ ꯑꯩꯅ ꯍꯥꯏꯔ ꯅꯄꯥ ꯆꯥ ꯈꯟꯅꯔꯒ ꯑꯩ ꯁꯤꯗꯒꯤ ꯈꯔ ꯁꯦꯟ ꯐꯪꯖꯩꯁꯦ ꯐꯪꯉꯣꯏꯗ꯭ꯔꯅ ꯑꯩꯁꯨ ꯎꯅ ꯇꯥꯅ ꯇꯥꯁꯟꯅꯗ꯭ꯔꯕꯅꯤ ꯁꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯁꯜꯂꯛꯑꯦꯀꯣ ꯄꯨꯁꯜꯂꯛꯄꯗꯒꯤ ꯂꯩꯔꯦ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯏꯀꯣ ꯃꯆꯥ ꯅꯨꯄꯥꯅꯤ ꯅꯨꯄꯥꯁꯦ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯃꯆꯥ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨ ꯃꯅꯥꯎꯄꯥꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯗꯨꯕꯨ ꯃꯅꯥꯎꯄꯥꯅꯤ ꯍꯦꯛꯇ ꯅꯨꯡꯁꯤꯌꯣꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯉꯥꯡꯁꯨ ꯑꯉꯥꯡꯒꯤ ꯊꯣꯛꯄ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯦ ꯑꯁ ꯀꯦꯕꯗꯤ ꯂꯣꯏꯔꯦ ꯃꯃꯥꯇꯣꯟꯁꯦ ꯃꯁꯛꯁꯤꯅ ꯍꯦꯛꯇ ꯇꯥꯞꯇꯥꯏꯒꯩ ꯐꯖꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯗꯤ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯎꯕꯗ ꯉꯥꯎꯖꯕꯒꯤ ꯄꯥꯝꯖꯕꯒꯤ ꯂꯧꯔꯤꯅꯤꯀꯣ ꯅꯨꯄꯥꯁꯤꯡꯁꯤ ꯐꯖꯕꯗ ꯉꯥꯎꯏꯀꯣ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯇꯁꯦꯡꯅ ꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯨꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯂꯣꯏꯔꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯃꯃꯥꯡꯗ ꯁꯝꯃꯖꯈꯤꯕꯗ ꯍꯥꯏꯐꯦꯠ ꯑꯣꯏꯔꯁꯨ ꯌꯦꯡꯍꯧꯔꯤꯅꯤꯀꯣ ꯃꯁꯛꯇꯨꯅ ꯍꯦꯛꯇ ꯐꯖꯗꯅ ꯃꯒꯨꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯗꯅ ꯑꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯥꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯐꯕ ꯃꯁꯛꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯗꯦ ꯑꯗꯩ ꯏꯀꯥꯏꯗꯅ ꯈꯣꯠꯇꯅ ꯐꯤ ꯅꯨꯡ ꯈꯨꯝꯕꯁꯨ ꯂꯩꯇ꯭ꯔꯦꯗꯅꯀꯣ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯗꯅ ꯏꯃꯨꯡꯗꯨꯗ ꯑꯗꯩ ꯃꯁꯝꯗꯨ ꯀ꯭ꯂꯤꯞꯅ ꯉꯁꯥꯏ ꯐꯥꯖꯤꯜꯂꯒ ꯀ꯭ꯂꯤꯞꯅꯒ ꯐꯥꯔꯒ ꯃꯁꯥꯏꯒ ꯊꯥꯗꯔꯒ ꯄꯤꯁꯨꯝꯒꯁꯤꯅ ꯍꯦꯛꯇ ꯃꯨꯁꯤꯟ ꯃꯨꯈꯩ ꯌꯦꯛꯁꯟꯗꯅ ꯑꯗꯩ ꯃꯤꯠꯀꯥꯁꯦ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯃꯨꯅ ꯌꯦꯛꯑꯒ ꯃꯃꯥꯏꯁꯤꯅ ꯃꯦꯀꯞ ꯍꯦꯟꯃꯟꯕꯒꯤ ꯀꯩꯅꯣ ꯃꯥꯏꯒ ꯈꯧꯔꯤꯒ ꯇꯣꯉꯥꯟ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯣꯉꯥꯟ ꯇꯥꯔꯒ ꯁꯨꯠꯀ ꯁꯦꯠꯇꯅ ꯃꯌꯥꯡꯒ ꯀꯪꯂꯞꯀ ꯇꯧꯔꯒ ꯈꯪꯕ ꯔꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯕꯗꯣ ꯐꯦꯔꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒ ꯆꯠꯇꯅ ꯑꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯑꯩꯅ ꯂꯩꯔꯤꯁꯦ ꯌꯨꯝ ꯑꯅꯧꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯀꯥꯏꯅꯒ ꯈꯟꯗꯕꯤꯗꯒ ꯆꯥꯛꯈꯨꯝꯗꯒ ꯀꯩꯗꯒ ꯄꯛꯆꯪ ꯆꯪꯉꯒ ꯀꯣꯐꯤꯒ ꯊꯛꯅꯤꯡꯕ ꯊꯛꯄ ꯁꯪꯒꯣꯝ ꯃꯆꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯇꯥꯏꯞꯇ ꯇꯧꯈꯤꯕꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯕꯀꯣ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯇꯨ ꯃꯥꯅ ꯇꯞ ꯄꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯏꯃꯥꯅ ꯄꯥꯏꯔꯝꯕ ꯄꯣꯠꯇꯨꯕꯨ ꯃꯒꯨꯟ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯦ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯁꯦ ꯑꯗꯩ ꯃꯃꯥꯒꯤ ꯐꯣꯇꯣꯒ ꯂꯩꯕꯁꯦ ꯃꯥ ꯅꯣꯡꯃꯇ ꯗꯨꯞ ꯊꯥꯒꯅꯤ ꯀꯣ ꯃꯃꯥꯁꯤꯗ ꯀꯦꯟꯗꯜ ꯊꯥꯒꯅꯤ ꯁꯤ ꯃꯥ ꯈꯜꯂꯨꯗꯦꯕ ꯉꯁꯥꯏꯒꯤ ꯍꯦꯜꯄꯔ ꯀꯣ ꯃꯣꯏꯗ ꯂꯩꯕ ꯍꯦꯜꯄꯔ ꯃꯅꯦꯗꯣ ꯑꯗꯨꯅ ꯍꯦꯛ ꯊꯥꯕꯤꯕꯀꯣ ꯑꯗꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣꯁꯤ ꯎꯔ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯃꯃꯥꯗ ꯗꯨꯞ ꯊꯥꯔꯒ ꯃꯥꯅ ꯄꯦꯟꯗꯕꯁꯦ ꯍꯥꯏ ꯃꯥ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯃꯤꯕ ꯕꯕꯥꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯃꯥꯡꯍꯜꯂꯝꯃꯤꯕꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯑꯝꯃꯤꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯅꯕꯅꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯁꯨ ꯉꯝꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣ ꯅꯆꯥꯁꯦ ꯑꯁꯨꯛ ꯋꯥꯕ ꯃꯩꯆꯥꯛꯁꯤꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯔꯛꯁꯤꯗ ꯅꯪꯅ ꯑꯩꯁꯦ ꯊꯝꯕꯤꯔꯝꯃꯤ ꯅꯣꯏ ꯃꯥ ꯍꯥꯏꯔ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯅꯨꯃꯤꯠꯁꯦ ꯄꯤꯁꯦ ꯍꯦꯛꯇ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯤꯠꯇꯒꯤ ꯄꯤ ꯈꯔ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯒꯦ ꯍꯥꯏꯌꯦ ꯑꯗꯩ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯧꯔꯦ ꯀꯣ ꯂꯩꯃꯤꯟꯅꯕ ꯀꯧꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍꯦꯜꯄꯔꯁꯦ ꯃꯥꯁꯦ ꯂꯩꯅꯤꯡꯗꯅꯕꯒꯤ ꯃꯑꯣꯡꯗ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯏꯁꯤꯡꯃꯛꯇ ꯊꯣꯡꯉꯦ ꯃꯤꯅ ꯆꯝꯊꯣꯡ ꯍꯦꯛ ꯊꯣꯡꯕꯗꯨ ꯀꯥꯡꯍꯧ ꯑꯃ ꯍꯥꯞꯆꯜꯂꯨ ꯍꯦꯛ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯀꯨꯏꯅꯁꯨ ꯆꯪꯖꯕ ꯅꯠꯇꯦ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯏꯅꯦ ꯀꯃꯥꯏꯅ ꯁꯤ ꯆꯥꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯏꯅꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯦ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯍꯦꯜꯄꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ ꯏꯕꯨꯡꯉꯣ ꯑꯩ ꯃꯇꯝꯈꯔ ꯂꯦꯞꯄꯒꯦ ꯈꯣꯠꯂꯒꯦ ꯊꯕꯛꯁꯦ ꯑꯗꯩ ꯑꯩꯁꯨ ꯏꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯐꯖꯕꯤ ꯂꯣꯟꯗ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯏꯅꯦ ꯂꯦꯞꯇꯤ ꯂꯦꯞꯍꯟꯅꯤꯡꯗꯕꯅꯦ ꯑꯗꯣ ꯑꯩ ꯍꯌꯦꯡꯋꯥꯏ ꯇꯁꯦꯡꯅ ꯑꯩꯅ ꯅꯨꯄꯤꯒ ꯊꯤꯔꯀꯥꯟꯗ ꯑꯩ ꯅꯨꯄꯤꯗꯨꯒꯅꯦ ꯑꯩꯒ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯃꯨꯛ ꯀꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯏꯅꯦꯅ ꯍꯩꯅꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯏꯅꯦ
hayebuko nupasna helper nupisi masu nungai tabado haidi farju phatrajo dei senkar phangjaraga imung manung dongna haro haro nusi janana leijaramaga saigi nupi atomi do lakpadagi mai wang sangangda mi magi makha thabak suraga su phajana wang sangang birati phaba minai da minai gi tapta ngang padu nungai tabado adagi to khre ko nupise dagi lele esum punsi se ma phamrai khang khang tresasina thongam bakhra sa thongam dragon hek tok tawre angang nupam sam ha chelak pa ngam lebise simadi ma kauna ngang na tabdo nungai te na ma he kaudana khodana tawebako alai angang ju ke ani khali iri li khali ni khali ta khali ni kangte mobile pa sila game ko sandana khodana ke ai phangak ta saksa gi tapta ga chai ka wam sa se adu hojiki mama don oibana pise ma se maran sungai leitaba pat panu pidi natte mana laksaba matamda magi sanali konse dum phasana siba ui adai magi nena matam khara leiraga ma se lokhatpa chelu bhai to ba khotopa amata tawde adai magi nei mana hana leiriba ka du ko mana hana leiramba room du da leiriba magi phironi kaini kaina ga puraga la eba ko yam pure hai luhongba ma da changgadaba pochai gi type ta maisu mapo masai se yam bujarak phasani da adagi mapa se leminare ko michi dong nare adagi dup thaba ya sangak pagi ade ayuki cha ga puthorok pase yellow ga tawdana red ga tawdana purple ga tawdana aslo shure he green ju tawe ya mai ga cha ga se puthorok te ma pa sin ne khabar ga se pa da na ga imung da pangai leba khabar se pa boy pa da boy deramba mana mangon da ga thok dana yahau thengra mana yahau ga ngandana de walking chalamba mana walking ga satradana hata sangdana ga leiba da mit ka sine munna ga yengdana irang tawna bisda ko hojiki nupa se madi sangoi bana askase ai pasi bukan ai tuka chabana lore ai shwaida lening dre na ma se nongan baga chak char ga chala sale office ko ade mo office nungti su satte hai ba ma se nungti gi hana chalam da su ya ma se office dum chalchara bani chang nai dum chatlaba ma se adagi nungdang halakani kamna tanba ade nungdang se asmoi chak chanaramani tumnaramani ha kan ma se halaga de mana charing ba de yirum ho ni khangde ga taw ni khangde main toraga ma se he chai lemina ba ko be ma su mi go lu kai ko den khom ima ma nu koran ko ima is the pot ama thamam khang de hang bu hong na sain dela mama tum bi sama se hang ba ngang ba khra kha tawre anagi tanja sida mache adagi manau pi ko ante mache machan pi moi changak tra chang patal le khole henang nu pi thira ka loi changa ge ko khongun tar aroi na ko isu ikai ji mi mamang da le machan pi atom bi na ga de hai ai ne hauji akhoi yum sida ne akhoi ba da nu pi ma puri dai hai bo hai je de khangbra la ka nu ko la ala de ai thang pai ta na du ni hai mache sina di kem hai de ai la oi ge da nang lu hong ka noi la ke nang nu pi du na pharamagadi akhoi changbam leire nang nu pi du na su phatragadi khudi changbam leite da kai mapuni am nushi hai e ko man hai chena dumai wa thiwai myam ngang nu dumai khanganu ai leire sidi nupi pha phataba hai se kai no nupai mukutta leire khole ka maina machi manaw yu oibako prem ji puthokna ga wari sanai adagi chelakwa macha do masu khara ngausana ba game nungdem pam baus kana nga haidana ko oibari na masu boarding da thamgre de kamain tawge da sailam cha sa che bibagi haina bi se thadok pangam da se ngasai gi madi nahani ko hojin pa se mapa yeng na badi madi nahani naha oibari sa enu pisina su magi lam cha cha che haina bi phutor pai tare ni nupa obya da bai leina na amaga su chaka tawem pamjaba nupi hai tare ada wahaidadi ibungo kaina ga hairaga su manak te changjalak pa migi room da migi phi hongi khangde ma hong pasu thodi dum lonjan manatre maram jadana ma to mi mana migi a mathak ta kakhalak pui kari mathau ta ge mathak ta kakhalaga migi phi hongam gani hai bitan ja thek da kai changak pa nang amon pa phiron kai kai lege shubira ge khopira ge de hojin pa si ma si haina da ba khirum lawum tawre ba de mana mai nu pi se tam ge ju mai nu sina ba pi tam ge su asne dum de tu ga chai kana ga mu luhong hadi luhong ba se toxic haira di ma si pakhat la ba mamai phiroi je cha ya honinga ba ma de mapa leitabagi tanja se hek loga changak pi le phamuda git kai phamjan bi ta jinai ba ni phone yeng bamak to iro mingonda se sa to kuma mi shulei ada mama atombi mana macha nupa migi ahan na po ma macha na makhuna se sa thabagi kari right lege ba kari adhikar lege ba de set ke tharak bi ko ajin nupa je ma je khoi to songning ge ba ko askhal le ba thanda ta sina sin bi je stair de se
ingthurasira gai yam tukasabado ai tukase habse ngamdabi mapase ma yam saungningi mapase ubeyadre ma se mehimda sukan hanjandre ma je adagi sona kanda nusinari ba nupi sinasu amuk ngangba hogale nayumda suklai leite thakpaga chabaga nupi thidringai dagi yam thakpa chaba pamadra ning nupi ga thiraga de kamai tawni na wakaje ana lana lawre ma je nungai tre ko ai sona kanda di haibigwani ayu nung thinda mathakta karakpa dai hendokdana numidang chak loire haibasibo mathakta kakhalag haibigwani masu nungti mamanabaga pullaga chasi di karai da nu chatpam je leite ba manipur jima koirasu yararoi ba sum nungti ma tinari ba yamabada go ma haise mai manaba chama tinari khalo chama da nungti gi adum tinasi adum punsi haibadi yaba nate ma dong thabak loin tawba nate mi hausi kan gi misu thabuk sam chinare da na ko anu phado ko punsi haibagi yabai ada chapam sule temna kai ta yumna ta yumna ma thonglon chandoi ne ba mathaki room se ma thonglon sela khanga ba ne ba de chak sabai korok pasina moi ong kap tare mapa ne mama to ne hoji nu pas ne thong je thilak toi ni thila hang dok toi ni chak jar sinang bo ke dor ge sano ai de ko na sa ge na aphi apa ha bse mi lai bak ta thing tu kai oi na ra ge nang bo kai ke dor ge nang bo yam hen jan ja ba do ko le kwa zo mi kwa na chak thongai bi ni iru lu jai khang de lu jade khang de chakhong gi poche ga se bang bai de bai bi dupsi na thale ra thandira ga men ta de bi man haining bo mi ta di sem dagi komla dagi dawdana fazana thalakani man tan mem tani thalo de ishor gi sin nong modi sunjo shwetana khoi mai tegi sen hamida dup thaumai thaba se ayuk ta numidang da chanai dana ko adu gi thi nongai na ga thabi ban te de mama gi photo se sta manong da dup tha de hadi magi mapure bana loromi ban pi an je sida thaumai nong ta tha de adu ma pa du ma ko waisilam sit pato sit taw de hojinu pas na mana hek taw hojinu pas nu ti gi taw su ma su hek chathoki ba timing ya hau theng ba timing da ti ma su taw de ba ko ai mana chathok ta ba khot ba matam da di mana mama thamoi sengna ma se khor mama gi saktam je yenga ga nushi ba hel e de mana di hai masan pi ga machi ga da masan pi ma se pau ga tam de ki da na ko masan pi ma ching am phatte ada machi si da hai iche ko Ematona sina ai ka da smaina phalang ta changa e to koisu koi de ba ko machi han da di ma se do haksang da ka tap pai e iche ayam haina de ki sham ki badnam ga pi da na khotna tor ka dai khang de khotin hai machi na sai asoi ni badnam pi na ge tan thora ne mu kamai to ba mai na khalam ba sai machi na khalisina sai ni pi na irang pam ba khop ge di wa khan di khan tre sai gi mano pas da badnam se pibira aga tanthok pira kadra si gatne ma khalli se bungo kamai tawni aidi guli saba henjale tumba ge yadre tumna ba guli chara bane kholabe na bai na jo wakhan khan be hemale chaira bane khola bane na haire ko dai no mayam tukat jaba thodo ai dare ne thina haina da ba thodo asigi numisani mana aduki mati sawning gi ba ko ai khut tha de da kha ki bu do ai kamai tawge da ma se numise moi ma pa se thabak sa thoki bajani da thabak sa thokti ada dana sa thoki ba adai da mana mathaki room dre ma mathak makasu kum de haina da ba ko haina da ba se haina da nupani na ma pau tam ba kya haite ha ba to haidi acting yam hinja Makhal le ma hangkoi ba tu ka chabam phawe ba prazu ba da zu ma pa ga phawang ma ta tuminari ba mama ni aduga adugi mama duna mangon na irang hausulak ba je karamba mi no ba yam din mahik ne ba yam hangoi je ba mata se tu ka chaba hangoi ba ma phawe ba ko phawri ma mathak ta gi sukom kum darak ta ne ba an pi ma se iru je ba mama to ni ko se iru je ba ma se kai do se lilli ang fruit li nei da ko fruit se yaw da bi da ma se akhoi phane chelaga karak pa jani ande karak pa ka se da mana maram sulai lai taba wani hai monda hanga iba wangse hangdana khotna sum torga lebjani aise iruzage na torambadagi kaldana nangonda hangi ni khotli ni kan wari se nimitu sana wari se mas direct se khangdra hadi kari wadagi haurakibano kamaina tawbano se wari se mata mayam sanagi ba masu tanboy kai sai khangde da khoti da kai hai ba ada mama sina mama ton se sum naksalak mai manaksida themini ko mangonda adai ma se aroi boina saungninge khali nu pasina mache wai aise mana ngagi apama se lawraga badnam pirga tanthorpa ma aise tanthokraga di imung si mal chang si ma loi logi doni ko me ba se sampati man chang si lo pamnari ngantani mal chang si magi oi horaga ma mathak da nungai na akela da hing hoba sirama khali je ha mana haya ko nu pasna ai khut cha yam yawning de ko inang phajaba da ju ipan loriba nu pi ni Ematona khamba khut sa yam yawning de na phino da mai ko mo nai ai ka changai se keno ai badnam pi haira
ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯔꯛꯑꯕ ꯆꯒ ꯉꯥꯡꯅꯔꯛꯑꯅꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯕꯥꯗ ꯅꯪ ꯂꯩꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯒꯠ ꯅꯪꯅ ꯑꯩꯒꯤ ꯔꯨꯝꯁꯤꯗ ꯉꯥꯏꯇ ꯆꯪꯉꯤꯁꯦ ꯑꯩꯅ ꯅꯪꯁꯦ ꯀꯩꯅꯤ ꯈꯪꯉꯦ ꯌꯥꯝ ꯊꯤ ꯇꯨꯀꯠꯆꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯀꯩꯅꯣꯗ ꯌꯥꯝꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯪꯊꯣꯛꯑꯃꯒ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯅꯨꯄꯤ ꯈꯨꯗꯤꯡꯁꯦ ꯅꯣꯏ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯣꯏꯕꯥꯁꯦ ꯈꯣꯟꯁꯦ ꯂꯠꯂꯦ ꯍꯥꯏꯌꯦ ꯃꯔꯩꯒ ꯇꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯝꯕꯁꯨ ꯇꯠꯀꯦ ꯇꯧꯋꯦ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯒ ꯉꯥꯡꯕ ꯋꯥꯉꯥꯡꯁꯦ ꯉꯥꯡꯉꯣꯏ ꯑꯃ ꯈꯪꯗꯕꯤ ꯂꯩꯗꯥꯏ ꯃꯥꯁꯦ ꯃꯦꯃꯥꯟ ꯇꯥꯗꯅ ꯃꯥꯁꯦ ꯍꯦꯛꯇ ꯉꯥꯡꯉꯤ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯣ ꯅꯆꯥꯗꯨꯁꯨ ꯆꯦꯜꯂꯒ ꯄꯣꯔꯛꯑꯦ ꯑꯗꯩ ꯅꯆꯥ ꯈꯤꯇꯪ ꯈꯜꯂꯨꯗꯅ ꯅꯪ ꯍꯅꯨꯕꯁꯦ ꯂꯩꯔꯦ ꯑꯗꯩ ꯅꯆꯥꯗꯣ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯀꯩꯗꯧꯒꯦ ꯈꯣꯠꯀꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯤꯔꯣ ꯅꯪ ꯀꯥꯏ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯈꯔꯗꯤ ꯉꯥꯡꯕꯖꯥꯠꯅꯤꯀꯣ ꯑꯗ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯗꯨ ꯆꯨꯝꯃꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯥꯅ ꯉꯥꯡꯅꯤꯡꯉꯤ ꯄꯣꯠꯇꯨꯗꯤ ꯉꯥꯡꯍꯧꯗ꯭ꯔꯦ ꯁꯥꯕꯒꯤ ꯉꯥꯛ ꯑꯐꯤꯡ ꯑꯐꯥꯏꯅ ꯉꯥꯡꯕꯗꯒꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯊꯣꯛꯈ꯭ꯔꯒ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯩ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯆꯥꯛ ꯆꯥꯕ ꯀꯤꯔꯦ ꯉꯁꯥꯏꯒꯤ ꯍꯨꯒ ꯍꯥꯞꯆꯜꯂꯝꯃꯗꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯃꯤꯑꯣꯏꯕꯁꯦ ꯃꯥꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯍꯨꯒ ꯍꯥꯞꯆꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯃꯤꯑꯣꯏꯕꯁꯦ ꯐꯠꯇꯅ ꯈꯜꯂꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯗꯅꯀꯣ ꯐꯅ ꯈꯜꯂꯗꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯁꯤꯅꯦꯕ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯃꯆꯦ ꯍꯣꯏꯗ ꯂꯥꯛꯑꯦ ꯃꯆꯦ ꯍꯣꯏꯗ ꯂꯥꯛꯑ ꯃꯥ ꯇꯨꯃꯤꯟꯅ ꯃꯆꯦ ꯁꯣꯐꯥꯁꯤꯗ ꯐꯝꯃ ꯂꯩ ꯑꯗꯩ ꯁꯥꯎꯅꯤꯡꯕꯅꯗꯤ ꯍꯦꯟꯕ ꯉꯁꯥꯏꯒꯤ ꯉꯥꯡꯉꯤꯉꯩꯗꯨꯗ ꯈꯔ ꯍꯦꯟꯅ ꯉꯥꯡꯍꯧꯔꯗꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯆꯦ ꯆꯧꯕꯤꯒꯤ ꯃꯅꯥꯛꯁꯤꯗ ꯁꯣꯐꯥꯁꯤꯗ ꯍꯤꯞꯄ ꯂꯩ ꯃꯆꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯆꯒꯠ ꯑꯝꯇ ꯉꯥꯡꯉꯛꯀꯅꯣ ꯑꯩ ꯉꯥꯛꯇꯪꯗꯤ ꯏꯪꯅ ꯄꯣꯊꯥꯒꯦꯍꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦꯀꯣ ꯁꯣꯐꯥꯁꯤꯗ ꯍꯤꯞꯄꯦ ꯃꯆꯦꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯗꯦ ꯑꯗꯒꯤ ꯃꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂ ꯂꯥꯡꯕꯒꯁꯦ ꯃꯕꯥꯏꯁꯤꯅ ꯐꯥꯖꯤꯜꯂꯤ ꯉꯁꯥꯏ ꯃꯕꯥꯏꯁꯨ ꯀꯩꯝ ꯍꯥꯏꯗꯦꯕꯀꯣ ꯃꯕꯥꯏꯁꯤ ꯂꯥꯡꯒꯅꯨꯀꯣ ꯃꯥꯃꯣ ꯁꯥꯎꯏ ꯇꯨꯃꯤꯟ ꯂꯩꯌꯣꯅ ꯐꯖꯜꯂ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯥ ꯃꯕꯥꯏꯗ ꯏꯕꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯣꯠꯂꯦ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯣꯐꯤꯁꯁꯤꯁꯨ ꯁꯨꯇꯤ ꯌꯥꯝ ꯁꯥꯡꯅ ꯂꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯈꯣꯠꯂꯣ ꯁꯤꯅꯦꯕ ꯑꯗꯩ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯄ ꯍꯥꯏꯗꯣ ꯁꯝꯄꯇꯤ ꯃꯥꯆꯥꯡ ꯃꯌꯥꯝ ꯀꯥꯏ ꯋꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯆꯞ ꯃꯥꯟꯅꯅ ꯕꯕꯥꯗꯩꯗꯤ ꯂꯧꯅꯤꯡꯉꯤ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯦ ꯃꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯣꯏ ꯂꯨꯔꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯣ ꯏꯄꯥꯁꯤꯅ ꯐꯔꯗꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗ ꯏꯄꯥꯒꯤ ꯀꯩꯗꯥꯁꯦ ꯀꯥꯏꯗ ꯑꯩ ꯂꯧꯅꯤꯡꯉꯤ ꯁꯤꯅꯤꯗꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯃꯕꯥꯏꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯂꯧꯒꯦ ꯈꯣꯠꯀꯦ ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯨꯜꯂꯒ ꯂꯧꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯍꯥꯏꯔꯤꯉꯩ ꯌꯥꯕ ꯌꯥꯝ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯤꯆꯠ ꯁꯥꯖꯠꯅꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯅꯨꯡꯁꯤꯔꯛꯇꯦ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯁꯨ ꯅꯠꯇꯦ ꯏꯃꯥꯗꯣ ꯏꯅꯦꯝꯕꯣꯛꯇꯣ ꯅꯨꯡꯁꯤꯔꯝ ꯇꯥꯔꯒꯗꯤ ꯃꯥꯅ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯣ ꯁꯤꯅꯤ ꯑꯗꯣ ꯅꯪꯁꯨ ꯇꯁꯦꯡꯅ ꯍꯥꯏ ꯃꯕꯥꯏꯁꯤꯅ ꯕꯗꯅꯥꯝ ꯑꯃ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯨ ꯁꯤꯅꯤ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯀꯣ ꯍꯣꯡꯉꯁꯨ ꯑꯗꯒꯤ ꯐꯤꯔꯣꯏꯁꯤ ꯂꯣꯏꯔꯒ ꯍꯣꯡꯉꯒꯁꯨ ꯆꯦꯟꯁꯤꯜꯂꯒ ꯊꯝꯕꯅꯗꯤ ꯐꯔꯦ ꯈꯣꯠꯂꯦ ꯀꯅꯥ ꯈꯪꯅꯤ ꯁꯨꯝ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯨꯝ ꯈꯪꯉꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯋꯥꯈꯜ ꯍꯣꯡꯈꯤꯕ ꯌꯥꯏꯀꯣ ꯅꯣꯏ ꯏꯃꯥꯇꯣꯟꯗꯨꯅ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯈꯣꯠꯂꯨ ꯃꯕꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯀꯅꯥꯗꯨꯗ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯕꯁꯦ ꯂꯩꯔꯛꯇꯦꯕꯀꯣ ꯃꯃꯥꯟꯅꯕꯅ ꯑꯣꯏꯔꯁꯨ ꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯃꯃꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃꯗ ꯍꯥꯏꯕꯗꯣ ꯍꯪꯒꯣꯏꯕ ꯋꯥꯅꯤꯗꯅ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯂꯥꯏ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯀꯥꯏꯅꯀꯣ ꯃꯥꯅ ꯆꯦꯡꯒꯗꯕ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯈꯤꯇꯪ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯁꯟꯗꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗꯀꯣ ꯑꯗꯩ ꯃꯥꯁꯦ ꯍꯤꯗꯥꯛꯁꯨ ꯊꯛꯆꯜꯂꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯊꯣꯛꯀꯗꯕ ꯇꯥꯏꯃꯤꯡꯗꯣ ꯌꯧꯁꯜꯂꯛꯑꯕ ꯑꯗꯩ ꯕꯦꯔꯥ ꯀꯥꯔꯛꯇꯣꯔꯕꯀꯣ ꯑꯗꯨ ꯃꯥ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯁꯤꯅꯤ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒꯁꯨ ꯄꯨꯡ 5:45 6ꯀ ꯇꯥꯔꯒꯁꯨ ꯀꯣꯐꯤ ꯑꯃ ꯊꯛꯄ ꯈꯣꯠꯄ ꯆꯥ ꯑꯃ ꯊꯛꯄ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯟꯗꯅ ꯃꯥꯏ ꯅꯨꯄꯤꯁꯨ ꯊꯣꯛꯆꯔꯛꯄꯖꯥꯠꯅꯤ ꯊꯣꯛꯂꯛꯑꯒ ꯅꯨꯄꯥꯁꯦ ꯀꯩꯝ ꯍꯥꯏꯗꯦ ꯃꯥꯁꯦ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯉꯤ ꯅꯪ ꯆꯥꯅꯤꯡꯕꯉꯩ ꯆꯥꯔꯣ ꯁꯤꯅꯤ ꯄꯤꯖꯔꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯪꯁꯦ ꯊꯕꯛ ꯇꯧꯈꯤꯕꯗꯩꯗꯤ ꯂꯤꯛꯄ ꯍꯦꯟꯖꯜꯂꯦ ꯁꯨꯡꯄꯤ ꯄꯤꯖꯗꯦ ꯑꯁꯥꯝ ꯀꯨꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯏꯁꯦ ꯁꯤꯁꯤꯃ ꯄꯩꯁꯥꯒꯁꯦ ꯆꯠ ꯀꯥꯞꯄꯛꯇꯦ ꯑꯩꯅ ꯀꯥꯞꯄꯣ ꯍꯥꯏꯔꯤꯉꯩ ꯀꯥꯞꯄꯦ ꯏꯕꯥꯅꯤꯃꯛꯇ ꯅꯪꯁꯦ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯄꯣꯡꯉꯦ ꯈꯜꯂ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯄꯤꯖꯩꯁꯤꯕꯣ ꯀꯥꯏ ꯅꯨꯡꯁꯤꯔꯛꯑꯦꯀꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯖꯔꯛꯄꯗꯣꯀꯣ ꯅꯪꯁꯨ ꯑꯩꯒꯤꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯏꯃꯥꯗꯨꯅꯁꯨ ꯂꯩꯖꯔꯝꯃꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ ꯍꯥꯏꯗꯤ ꯃꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯍꯔꯥꯎ ꯃꯥꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯃꯣꯏꯕꯥꯅꯤ ꯈꯪꯅꯔꯦꯒ ꯍꯥꯏꯁꯦ ꯐꯩ ꯃꯁꯛꯁꯦ ꯅꯨꯡꯁꯤꯅꯦꯀꯣ ꯍꯌꯦꯡ ꯏꯃꯥ ꯂꯨꯅ ꯇꯧ ꯍꯥꯏꯌꯨꯀꯣ ꯀꯥꯏ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯁꯨꯝ ꯃꯃꯥꯅ ꯄꯥꯝꯖꯔꯝꯕ ꯅꯨꯡꯁꯤꯖꯔꯝꯕ ꯑꯣꯏꯕꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯃꯥꯅ ꯅꯪ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯇꯣꯗ ꯅꯨꯡꯇꯤꯒꯤ ꯗꯨꯞ ꯊꯥꯕ ꯀꯣ ꯀꯥꯎꯒꯅꯨꯀꯣ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯑꯩ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯕꯕꯥ ꯑꯃꯨꯛ ꯂꯨꯅ ꯇꯧ ꯍꯥꯏ ꯑꯗꯒꯤ ꯏꯃꯥꯗ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯃꯇꯝꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯂꯥꯡꯕ ꯀꯣ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯅꯪꯅ ꯁꯨꯛ ꯀꯨꯏꯅ ꯏꯕꯥꯅꯤ ꯆꯍꯤ
ꯃꯉꯥ ꯇꯔꯨꯛ ꯂꯣꯏꯅꯔꯛꯄꯁꯤꯅ ꯑꯩ ꯏꯒꯨꯟꯗꯤ ꯈꯔꯗꯤ ꯈꯪꯉꯝꯅꯤ ꯈꯣꯠꯂꯝꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯈꯔ ꯁꯥꯎꯅꯤꯡꯕꯩ ꯃꯑꯣꯡ ꯇꯧꯋꯦꯕ ꯅꯪꯒꯤ ꯏꯃꯥꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯍꯣꯏ ꯂꯩꯃꯤꯟꯅꯔꯦ ꯏꯃꯥꯗꯨꯅ ꯍꯤꯡꯉꯒ ꯂꯩꯃꯤꯟꯅꯔꯝꯃꯒ ꯅꯣꯡꯐꯥꯗꯣꯛ ꯁꯥꯎꯅꯕ ꯈꯠꯅꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯍꯧꯅꯁꯥꯅꯤ ꯃꯗꯨ ꯑꯩ ꯈꯪꯉꯦ ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯣ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯗꯣ ꯏꯃꯥꯒꯤ ꯐꯣꯇꯣꯗꯨꯗ ꯑꯩꯅ ꯗꯨꯞ ꯊꯥꯎꯃꯩ ꯊꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯀꯥꯏ ꯁꯥꯎꯔꯒ ꯈꯨꯝꯃꯛꯀꯦ ꯍꯥꯏꯀꯣ ꯈꯨꯝꯃꯛꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏ ꯉꯥꯎꯅꯨꯀꯣ ꯉꯥꯎꯔꯛꯀꯅꯨ ꯏꯕꯥꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯩꯔꯕꯅꯤꯅ ꯏꯃꯥꯒꯤ ꯐꯤꯔꯣꯏꯁꯦ ꯂꯩꯔꯒ ꯑꯗꯨꯝ ꯍꯣꯡꯗꯧ ꯂꯩꯔꯝꯅꯤ ꯃꯤꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤ ꯅꯨꯄꯤꯁꯤꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯃꯣꯏꯕꯥꯅꯤꯁꯦ ꯐꯠꯇꯕ ꯂꯤꯆꯠꯀ ꯆꯠꯂꯒ ꯃꯥꯁꯦ ꯅꯥꯎꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯤꯅ ꯆꯦꯜꯂꯤꯅꯤ ꯀꯥꯏꯅꯒ ꯑꯩꯁꯦ ꯕꯗꯅꯥꯝꯒ ꯄꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯉꯝꯃꯣꯏ ꯁꯤꯅꯤ ꯅꯨꯄꯥꯁꯤꯅ ꯌꯥꯔꯣꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯆꯦꯟꯒꯗꯕꯅꯤ ꯁꯤꯅꯤ ꯃꯔꯩꯁꯦ ꯌꯦꯠꯅꯔꯦ ꯅꯨꯄꯤꯁꯦ ꯁꯥꯎꯔꯒ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯐꯣꯟꯒ ꯄꯥꯏꯕꯁꯦ ꯊꯨꯒꯥꯏꯔꯦꯀꯣ ꯃꯥ ꯑꯩꯒꯤꯗ ꯐꯣꯟ ꯊꯨꯒꯥꯏ ꯌꯥꯕ꯭ꯔꯅ ꯃꯥ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯊꯨꯒꯥꯏꯕꯅꯤ ꯃꯥ ꯊꯨꯒꯥꯏꯔ ꯃꯥ ꯃꯆꯦ ꯗꯥꯏꯔꯦꯛ ꯄꯨꯁꯜꯂꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯆꯦꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯎꯅ ꯈꯣꯠꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯑꯗ ꯆꯦꯜꯂꯦ ꯈꯣꯠꯂꯦꯅ ꯃꯆꯦꯁꯤꯅ ꯅꯨꯄꯤ ꯃꯆꯦꯁꯤꯗ ꯄꯥꯎꯁꯦ ꯄꯤꯕꯗꯒꯤ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯦ ꯃꯌꯨꯝꯗ ꯄꯨꯁꯜꯂꯦ ꯆꯦꯟꯁꯤꯟꯕꯗꯤ ꯈꯤꯇꯪꯗꯤ ꯅꯦꯅꯥ ꯇꯥꯕꯗꯣ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯦ ꯃꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒꯅ ꯍꯥꯏꯅꯕꯅꯦ ꯑꯗ ꯐꯤꯔꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯤꯔꯣꯏ ꯂꯣꯏꯕꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯃꯥꯁꯦ ꯃꯆꯦ ꯍꯣꯏꯗ ꯑꯌꯥꯝꯕ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯇꯣꯟꯁꯤꯅ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯁꯝꯄꯇꯤꯒꯤꯒ ꯇꯧꯔꯛꯄ ꯌꯥꯏꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤꯅ ꯇꯧꯔ ꯃꯄꯥꯗ ꯇꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣ ꯍꯥꯏꯅ ꯋꯥꯍꯩꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯆꯦ ꯑꯍꯟꯁꯤꯅ ꯏꯅꯥꯎꯄꯥꯁꯤꯁꯨ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯅ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯅꯤꯉꯣꯜꯒꯤ ꯁꯣꯇꯣꯁꯨ ꯄꯤꯕꯤꯔꯣ ꯑꯗꯩ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯐꯪꯉꯣ ꯈꯣꯠꯂꯦ ꯃꯄꯥꯁꯤꯅ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯨꯍꯣꯡꯂꯣꯏ ꯈꯟꯅꯁꯤ ꯁꯤꯅꯤ ꯑꯗꯩ ꯍꯥꯏꯗꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯦꯛꯇ ꯃꯄꯥ ꯆꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯅꯤꯉꯣꯜꯅ ꯅꯤꯉꯣꯜꯒꯤ ꯄꯤꯕꯥꯅ ꯄꯤꯕꯥꯒꯤ ꯅꯪꯁꯨ ꯅꯇꯨ ꯊꯤꯔꯛꯏꯗꯨꯅꯤ ꯏꯃꯥꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯁꯨ ꯅꯇꯨ ꯊꯤꯔꯒ ꯅꯇꯨꯒ ꯅꯨꯡꯉꯥꯏ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣই ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯥꯏ ꯍꯦꯛꯇ ꯃꯃꯥꯇꯣꯟꯒꯥꯁꯦ ꯍꯦꯛꯇ ꯈꯟꯅꯗ ꯅꯪ ꯂꯥꯛꯄꯗꯤ ꯁꯤ ꯂꯣꯏ ꯊꯣꯛꯏꯅꯤꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯅ ꯐꯣꯏꯕꯅꯤ ꯍꯥꯏ ꯃꯁꯝꯁꯦꯀꯣ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯃꯥꯇꯣꯟꯁꯦ ꯐꯖꯅ ꯐꯨꯕꯅꯤ ꯍꯥꯏ ꯌꯥꯝ ꯊꯤꯅꯒ ꯐꯨꯏ ꯍꯥꯏ ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯑꯩꯈꯣꯏ ꯁꯝꯄꯇꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯒ ꯄꯤꯗꯕꯤꯗ ꯅꯪꯅꯒ ꯄꯨꯔꯒ ꯆꯠꯀꯦ ꯀꯥꯏꯅ ꯈꯜꯂꯕ ꯅꯪꯒꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯜꯂꯕ ꯅꯪ ꯑꯗꯨꯃ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯐꯅ ꯐꯥꯎꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣꯅ ꯑꯗ ꯌꯥꯝ ꯇꯥꯛꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯋꯤ ꯃꯣꯏꯁꯦ NGO ꯀꯩꯀꯥ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯩ ꯁꯪꯁꯥꯔ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯁꯦ ꯆꯥꯎꯊꯣꯛꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯃꯥꯇꯣꯟꯁꯤꯁꯨ ꯑꯩ ꯃꯉꯥꯏꯔꯦ ꯃꯣꯏꯅ ꯍꯦꯟꯖꯟꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯃꯥꯁꯨ ꯃꯥꯒꯤ ꯁꯪꯒ ꯄꯨꯊꯣꯛꯑꯦ ꯑꯗꯒꯤ ꯎꯀꯤꯜꯒ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯋꯤ ꯍꯥꯏ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯃꯣꯏꯒꯤ ꯁꯛꯇ ꯃꯥꯗꯤ ꯃꯟꯊꯥꯁꯦ ꯁꯥꯔꯕꯅꯦꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯥꯅꯦ ꯃꯃꯥꯇꯣꯟꯕꯤꯗꯨꯃꯒꯤ ꯁꯛꯇꯥꯅꯦ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯨꯔꯦ ꯄꯩꯁꯥꯁꯦ ꯇꯤꯡꯕ ꯌꯥꯕ ꯇꯤꯡꯅꯔꯦꯀꯣ ꯅꯥꯀꯟꯗꯒꯤ ꯑꯗꯩ ꯌꯨꯝ ꯀꯥꯏꯔꯒꯗꯤ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯤꯕ ꯉꯥꯛꯇꯅꯤꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯀꯣ ꯑꯗꯒꯤ ꯃꯄꯥꯅ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯅꯔꯛꯑꯦ ꯑꯗꯒꯤ ꯃꯃꯥꯇꯣꯟꯕꯤꯁꯤꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦꯀꯣ ꯁꯤꯗ ꯇꯣꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯈꯣꯠꯇꯕ ꯅꯠꯇꯦ ꯀꯥꯏ ꯃꯄꯥꯅ ꯃꯥꯗꯤ ꯍꯤꯡꯒꯣꯜꯒ ꯂꯩꯗꯅ ꯊꯝꯕꯤꯔꯝꯃꯕꯖꯥꯠꯅꯤꯗ ꯑꯇꯣꯝꯕꯤꯗꯨꯒꯤ ꯍꯤꯡꯒꯣꯜꯒ ꯇꯣꯉꯥꯟꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯖꯥꯠꯅꯤ ꯃꯄꯥꯗꯣ ꯆꯠꯈ꯭ꯔꯦ ꯀꯣ ꯃꯃꯥꯇꯣꯟꯕꯤꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯄꯥꯗꯨꯒ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯁꯦ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯃꯣꯏꯅ ꯐꯪꯒꯅꯤ ꯈꯜꯂꯤꯕ ꯁꯔꯨꯛꯇꯣ ꯑꯗꯨ ꯌꯧꯅꯗꯤ ꯐꯪꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯄꯦꯟꯗꯕꯗꯤ ꯀꯩꯝ ꯊꯝꯗ꯭ꯔꯦ ꯏꯄꯥ ꯐꯠꯇꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯌꯦꯅ ꯃꯣꯏꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ ꯁꯦꯜꯗꯤ ꯇꯥꯜꯂ ꯐꯪꯉꯁꯨ ꯑꯩ ꯃꯥ ꯆꯪꯍꯜꯂꯔꯣꯏ ꯌꯦꯡꯉꯣꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯐꯤꯔꯣꯏꯒ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯖꯔꯦꯀꯣ ꯂꯩꯃꯤꯟꯅꯀꯥꯟꯗ ꯃꯄꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯁꯤꯗ ꯃꯄꯥꯗꯣ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯂꯩꯕꯒ ꯑꯗꯩ ꯃꯥꯅ ꯏꯪꯈꯣꯜ ꯂꯩꯖꯔꯒꯁꯨ ꯉꯁꯥꯏ ꯅꯨꯄꯤꯗꯨꯗꯤ ꯅꯍꯥꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅꯩꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯈꯔ ꯄꯥꯏꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯗꯒꯤ ꯁꯨꯝꯃꯒ ꯑꯗꯨꯗ ꯃꯥ ꯅꯨꯄꯥ ꯅꯍꯥꯗ ꯈꯔ ꯂꯣꯏꯅꯕ ꯄꯥꯝꯕꯩ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯆꯥꯁꯨ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯁꯤꯒꯤ ꯑꯣꯏꯕ ꯃꯆꯥꯁꯤꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯆꯥꯗꯨ ꯈꯛꯇꯅꯤꯗꯣꯀꯣ ꯑꯗꯨ ꯂꯩꯕꯅꯤꯅ ꯃꯄꯥꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯈꯜꯂꯦ ꯃꯆꯦꯁꯤꯅ ꯍꯥꯏ ꯕꯕꯥꯁꯤꯕꯨ ꯀꯧꯁꯜꯂꯒ ꯂꯩꯃꯤꯟꯅꯒꯗ꯭ꯔꯥ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯀꯧꯁꯜꯂꯒ ꯁꯨꯡꯂꯩ ꯂꯩꯃꯤꯟꯅꯔꯣꯏ ꯁꯤꯅꯤ ꯃꯆꯦ ꯍꯟꯁꯦ ꯑꯃꯨꯛ ꯀꯞꯄꯦ ꯃꯆꯦ ꯍꯟ ꯍꯥꯏ ꯐꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯣꯏꯕꯨ ꯑꯄꯣꯛꯄ ꯅꯄꯥꯅꯤ ꯄꯤꯕꯥ ꯅꯪꯒ ꯂꯩꯃꯤꯟꯅꯗꯅ ꯅꯤꯉꯣꯜ ꯑꯩ ꯃꯅꯥꯛꯇ ꯀꯃꯥꯏꯅ ꯂꯩꯅꯤ ꯑꯩꯒꯤꯁꯨ ꯏꯅꯦꯝ ꯏꯀꯨ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯃꯥ ꯍꯦꯛꯇ ꯄꯨꯁꯜ ꯂꯩꯔꯨꯕ ꯃꯇꯝꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏ ꯊꯦꯝ ꯃꯆꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯩ ꯃꯆꯟꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯗꯗꯥ ꯁꯨꯡꯂꯩ ꯂꯩꯍꯟꯒꯅꯨ ꯈꯪꯕ꯭ꯔꯥ
ꯀꯪꯉꯒꯅꯦ ꯄꯨꯔꯥ ꯀꯪꯉꯒꯅꯦ ꯇꯛꯆꯈꯤꯖꯅꯤ ꯃꯥꯅ ꯀꯪꯉꯒ ꯇꯠꯄꯗꯨꯅꯦ ꯑꯩꯅ ꯌꯦꯡꯗꯣꯏꯁꯦ ꯄꯥꯅꯦ ꯀꯥꯏꯅꯅꯦ ꯑꯩꯗꯤꯅꯦ ꯇꯁꯦꯡꯅ ꯃꯥ ꯁꯤꯕ ꯅꯨꯃꯤꯠꯇꯅꯦ ꯑꯩꯗꯤ ꯌꯦꯟ ꯃꯐꯩꯅꯦ ꯆꯤꯛꯇꯣꯔꯤꯕꯁꯦ ꯃꯆꯦꯁꯤꯅꯗꯤ ꯃꯄꯥꯁꯦ ꯑꯃꯨꯛ ꯈꯔ ꯅꯨꯡꯁꯤ ꯑꯗꯩ ꯃꯆꯦꯁꯦ ꯃꯣꯏ ꯏꯕꯥꯅꯤ ꯆꯪꯅ ꯆꯩꯁꯜꯂꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯆꯟꯅꯨꯄꯤꯒꯁꯤꯅ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯕꯨ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯣꯠꯄꯅꯣꯅ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥꯁꯤꯅꯁꯨ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥꯇꯣꯟꯅ ꯃꯄꯥꯕꯨ ꯏꯟꯊꯣꯔꯛꯄ ꯇꯥꯍꯩ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯂꯧꯁꯟꯒꯦꯅꯗꯤ ꯈꯜꯂꯦꯕ ꯑꯗꯣ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯄꯥꯕꯨ ꯃꯥꯏ ꯃꯅꯥꯛꯇ ꯅꯠꯇꯅ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤꯀꯣ ꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯎꯕꯅꯤ ꯃꯥꯒꯤ ꯐꯅ ꯁꯥꯎꯅꯔꯁꯨ ꯆꯩꯅꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯐꯥꯎꯕ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄ ꯌꯥꯎꯔꯤꯕꯅꯤ ꯉꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯉꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯏꯄꯥ ꯑꯃ ꯑꯣꯏꯅ ꯄꯦꯟꯖꯗꯕꯗꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯦꯟꯖꯗꯕ ꯑꯗꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯝꯃꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯏ ꯅꯨꯄꯤꯁꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒ ꯂꯨꯍꯣꯡꯉꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤ ꯐꯥꯎꯗ ꯏꯃꯥꯇꯣꯟ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯝꯃꯤ ꯈꯣꯠꯂꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥ ꯍꯥꯏꯗꯦ ꯍꯥꯏꯕ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯗꯗꯤ ꯇꯥꯔꯒ ꯃꯤꯑꯣꯏꯕꯁꯦ ꯑꯁ ꯃꯥꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯜꯂꯦ ꯍꯥꯏꯔꯒ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯈꯟꯕꯗꯣ ꯂꯣꯠꯁꯜꯂꯒ ꯊꯝꯃꯤ ꯍꯥꯏ ꯑꯗꯩ ꯃꯆꯦꯗꯁꯨ ꯃꯕꯥꯏꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯈꯣꯠꯀꯅꯨ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯔꯒ ꯌꯨꯝ ꯀꯥꯏꯅꯕꯗꯣ ꯇꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯟꯅꯔꯛꯇꯦꯀꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯀꯣ ꯑꯐꯕꯗꯤ ꯑꯗꯨꯝ ꯂꯧꯁꯟꯕ ꯑꯗꯨ ꯐꯠꯇꯕꯗꯤꯀꯣ ꯐꯠꯇꯕ ꯊꯕꯛꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯕꯅ ꯐꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯁꯥꯊꯤꯔꯦꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯌꯥꯝ ꯁꯥꯊꯤꯕ ꯌꯥꯝ ꯉꯝꯕ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯇꯝꯅꯔ ꯀꯩꯅꯔꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯅꯣꯏꯒꯤꯁꯨ ꯅꯣꯏ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯀꯥꯏꯅ ꯈꯜꯂꯤꯁꯨ ꯅꯣꯏꯕꯨꯁꯨ ꯋꯥꯔꯛꯄ ꯉꯝꯕ ꯀꯣ ꯃꯌꯥꯝ ꯂꯩꯕꯅꯤ ꯋꯥꯔꯛꯄꯤꯅꯕꯅꯀꯣ ꯑꯁꯨꯛ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔ ꯀꯥꯟꯁꯤꯗ ꯆꯩ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯂꯝꯆꯠꯇꯨ ꯈꯔ ꯐꯖꯕ ꯇꯝꯕꯤꯌꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯥꯞ ꯇꯥꯅ ꯑꯣꯏꯕꯤꯌꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯗ ꯑꯃꯨꯛ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯝ ꯇꯧꯁꯟꯕꯤꯒꯅꯨ ꯃꯗꯨ ꯀꯥꯟꯅꯗꯕꯅꯤ ꯁꯤꯅꯤꯡꯕ ꯐꯥꯎꯔꯒꯕꯨꯗꯤ ꯍꯣꯏ ꯅꯪ ꯇꯧꯔꯣꯅꯦ ꯏꯔꯥꯡ ꯐꯂꯥꯡꯗꯣ ꯁꯤꯔꯁꯨ ꯌꯥꯔꯦ ꯀꯥꯏꯅ ꯅꯁꯥꯅ ꯈꯟꯖꯔꯒꯗꯤ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯅꯤꯀꯣ ꯑꯩ ꯍꯥꯏꯖꯩꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤ ꯇꯤꯜꯂꯥꯏ ꯀꯤꯗꯦ ꯃꯤ ꯃꯣꯏꯁꯦ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯍꯥꯏꯕꯒ ꯊꯣꯛꯇꯦꯗ ꯆꯦꯜꯂꯨꯔꯨꯕꯃꯛꯇꯗꯅꯦ ꯑꯩꯈꯣꯏ ꯆꯦꯟꯖꯟꯕ ꯑꯃꯁꯨ ꯌꯥꯎꯏꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯜꯂꯨꯔꯦꯗꯅ ꯑꯗꯨꯃꯛꯇꯗꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯎꯕꯗ ꯆꯦꯟꯖꯟꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯌꯥꯝ ꯊꯤꯅ ꯐꯠꯇꯕ ꯃꯍꯤꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯎꯅꯤꯡꯉ ꯋꯥ ꯉꯥꯡꯕꯁꯦ ꯋꯥ ꯊꯣꯛꯇꯦ ꯑꯩꯁꯨ ꯉꯥꯡꯗꯣꯏꯁꯤꯅ ꯀꯔꯤꯅꯣ ꯉꯥꯡꯉꯣꯏꯗꯣꯏꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯔꯤ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯔꯛꯏꯕ ꯃꯤꯁꯤꯅꯕꯨ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯕꯅꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯤꯕ ꯑꯩꯅꯕꯨ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯒꯗꯤꯀꯣ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯕꯀꯣ ꯌꯥꯎꯔꯒꯁꯨ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅꯀꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ